Furi khawdagi sel sari habigi wahawda nupa abane nupi mabu katin tilamle sholaba nupi du aru film the hospital laikanari nupi du katina tilamli ba nupa du mamingna KS Davis ay kumapan sagolban salam laikai tegin hairi thalokotu da solapi nupi edudi Thobal district ki khongjom papal deki ningthausam baby devi sahidipu mapurabi ki mingna N Kennedy ni maki khawri da katina hanjin thinbadeki aru film the solaba bebe Ras Medicity ki ICU da aru film the laikanari Thadogadu ngasi yupung tararom taba matamda Imphal ki Paona Bazar ki Friends Talkies manak thokibani hairi manang nakpada dukan phamioi singna phongdorpada nupi edu mafamada nuti gi lakpani thadogadu thoktringai mamangda nupa adu nupi edu yamna kanna mari tawnaduna khana sainakhi hairi thadogadu ki horokfam chapsana khangdrabasu makhoi ani na sanamwari eduda nupi eduna nupa adu gi furi khawdagi sel satkibagi wahaudagi kandanak poiram yai haina singnari Masa aina dukaan lakpada tawramise moini si mari general medicine ahum changagini habra kaino adada ai sum dukaan waisilaga sum taabani saide yam khanarame aduga adu matung hojiki thodok chi thokibani mi dudi police na phagre nupa do police station na puram dong male do nupi duna octo da tawraga hospital na puram nupi dudi saide yam toina leiba nupi di oiban